Arambai News Guwahati da Maitelongi Pau Tabiriba Singbu Yan Handumakta da Chingangbam Sujitrani na Kurumjari. Hosing asigi samlapa Mariba Pau Sing Lobirase. Ngase Assamgi CM Himanta Biswa Sarmana Assamgi Travel Khungang Chamri da Bandhan Vikas Kendra Hangdoklagani Lauthokre Loinana Food Park Mangasu Hangdokani Hairi Asita Sunatana Scheduled Tribe Mahiroising Lemna Larik Tamhanabagi Pandamda Admission Fee Larik Tamba Amadi Hostel the Labana Chingba Namak Free Oiba Eklavia School Taret Kendra Lengakna Assam the Piragani Hanasu CM na Lauthoke Maragasida, Hosik Guwahati de Lariba, Union Travel Affairs Minister Arjun Mundana, Bandhan Award English Singani Kun Kunmathoi, Assamgi CM Himanta Biswa Sarmada, PK. Silchargi Mathangda, Handakna Sip Sagar Dasu, Kinor Singi Marakta Unkatnaba Amadi, Kuthoknabagi, Piba Mamuk Lakre. Sex chains Togduna, Kinor Ontokpagi Waho, Loinana, Makoyi Sale, Kombagi area, Munabagi Wahodagi, Amana Amagi Matakta Kes Panarake. Kinor Singi Guruni Hainariba, Mina Gogoida Yumpam Oiraga, Unkatnavasi, Amuka Hengalakibane. Assam da Razniti Dol Singh Baipol gi Sem Saba Kankalakli, Bazali da ngasi AIUGF tagi, BJP da Changkiba Pani Talukdarna, Jayantamal Baruwaga Loinana, Bhot Komba Hokre. Covid ki ating bathoidana Bhot Komba Uki, Nakalamaromda, Rana Goswami Su, Moriani da Congress ki Mireb Oina, Chongthok Ningbagi, Apamba Fongdok Lagli. Sid Asida Congress Mireb Oibagi Sem Saduna Laibani Hairakli. Congress Thadok Lamlaga, BJP Mirem Oigadoriba, Rubjoti Kurmida, Nakuina Yeduna, Moriani Miamna, Nasidi, Ingtapa, Media da Pangang Tangangba, Mihut Pamdre, Ingtapa Mirep Pamnarakle, Haina, Rana Goswami na Haiki. Guwahati dasu HIV gi kiningai oiraba mafam ama haibadu oirakle haukiba April thadagi HIV positive case chamaga kuntrani thoi phangki hojik Guwahati Medical College Hospital da HIV positive lisingani ga chatruk hena layingli masigi manungda anaba ayamba chahi 19 dagina kuntra fawbugi manungda leiba ngaktani inglisingani 18 dagi hojik fawbada Assamda HIV positive ki masing lising 18 ga chamri yankai manga phangkre madugi manungda lising 3 ka chonga marfutaradi Guwahati khakta dagine Assamda anti drug operation kankhalakuna drug lalonba amadi achaba mi phabagi chang khanghen hengalakibadagi HIV nabagi masingsu akiba phangna leiramba si khangbangam lakhibani maroina drug chaba amadi drug kapada syringe punbadagi anaba si sandokpo oigani haibagi report kya lakli Ngasi Sri Sri Govinda Mandir Botaguli Guwahati da Pangthokhiba mifam amada Manipuri People's Front MPF ki Kamrup District Committee semkre President Yengkhom Upendra na preside tokhiba Kaisam Hemchandra Singh Vice President Assam Manipuri Sahitya Parishad Kamrup District Committee na athoiba mithung oikhiba Dr. Prit Savam Biramaniam Sung Thokchom Ngauwa Advisor Anisu Daisafam khiba mifam asida tinkhiba miyamna MPF Kamrup District Committee gi thobuba sing khanki Laishram Birchandrana President Thangzam Anuradha Amasung Ingudam Kishore Kumarna Vice President Raju Sapamna General Secretary Loyana Mayang Lambam Suresh Amasung Ningthauzam Priyadarsinina Assistant General Secretary Oiki Mutum Manjubala Khwairakpham Kamaljit Oinam Rajen Khangembam Manoj Kumar Leishungbam Jadumanina Tongan Tonganba Section gi Secretary Sing Oina Khanki Loinana Executive Members Singoina, Leishungbam Raj Kishore, Thongnauzam Siam, Ketrimayum Razu, Mutum Ekendro, Amsung Huyam Ajit Khanki. Central Committee ki Vice President Leishungbam Gaura Kishorna, Taramna Upagi Warol Pikiba, Secretary Media Sanjib Haurongbamna, Conduct Tokiba Ngasigi Mifamasida, AGS Razu Maibamna, Vote of Thanks PK. MPF ki Pandam Loinana, District Committee asi Sembagi, Tangai Fadabagi Matangda, Secretary General Ingangambana Sandokna Thamki. Ngase Amsu Amadi Youth Development Club ani punna khusamnaduna Kasar Sonaigi Thangzam Lekaida Manipuri Loan gi issue gi matangda public meeting ama phamkre. Janata College gi Oza Dr. N.D. Hodamba Oza Khetrimayum Ibunghal Oza Laurembam Dorendrajit Potharaba Police K. Birendra Amsu gi General Secretary Kabarbam Bikramjitna Daisafam ki Loinana Thangzam Lekai Mera Pai Biluki Ima Singh Amadi Club asigi Thomi Singh naso khana ningai oiba wafam kaya pukhalaki Assam Lengakna Loba Job Recruitment Singda Manipuri Loan Yauhanba Amadi Manipuri Loan Bo Associate Official Language Oidriba Fauba Wakat Khongjang Jangsinba Haina Ngasi Famkiba Mifamna Warep Lauki
Nakal amaromdana Manipuri loan bu Assam lengaki associate official language oina chalhannabagi taksaladuna Silchar Lakipur lambi thingbagi khongjang changsingadori. Maifana ngasi Manipuri loan bu Assam lengaki associate official loan ohengadabani haina changsilakiba khongjang makha changsinabagi damak ngasi Baskandi thokchomandopta miyamgi oiba mifam amasu pangthokre. Kaisam Vidyabatina preside taukiba mifam asida Ahmad Hussein Chaudhuri Ima Sanathoi Thangzam Brozen Ima Thoi Devina Daista Famke. Wahudok Piraduna, Seram Herazitna, Mamang Chehi, have the English singing Kundagi, Jangshilakiba, Kongjang Asi, Makatana, Jangshinaba, Punna Hotnaminasi, Haike. Ahmad Husseina, Imalon Gidamak Kanagumba, Amataga compromise to Roiso, Haike. Ima Sanatoina, Ekogi Ichaisu Singidamak, Amadi Tungidamak Kalaga, Imalon Gi Kandabayade, Haike. Mifamasida Coordination Committee amasu semki convener oina Ahmad Hussein Chaudhuri amadi Seram Herazit khan ki bugaloina member tara mangasu khanki Manipur chatuna Manipur gi CM N Birenga unaba atai lup singa wari sanaba Assam gi CM Himanta Biswa Sarma ga athuba matamda unaba amadi minister amasung MLA singdasu taksinba Silchar Lakhipur amasung Sonaida laklibo October thada protest changchinba November da Silchar Lakhipur lambi blockade tawbuna chingba akanba warep kaya lauki. Ngasi Bon Tarapur Auditorium Hall da Professor Mutum Babaton Singh na mifama puoiduna member kuntra mangagi oiba United Rural Development Society Bon Tarapur gi anuba thobu sing khankre. Mifama sida Sinam Manjor Singh retired headmaster bu lubasi anuba president oina khanki. Laishram Bimol Singh Mutum Mohendra Singh amasung Ningthauzam Ibotombi Singh bu Vice President Singh Oina, Thongnauzam Hembabu Singh bu General Secretary amasung Oinam Sonod Kumar bu Additional GS Oina Khanki, Loinana Loktongbam Gaura Kishore A Nandita Sarma amasung Mutum Haritombi Singh bu Joint Secretary Oina Khanki. Haina URDS Bon Tarapur gi member L Dorendrajit na Khangalakli. Malem gi apunba Maitei Lining Loop ki Luching Purel Kuman Chawbagi Lamjing Lamtak Makhada Lubasigi Masalo Ishangama Oriba Hozai Lankagi Panchali Kungi Kumukjam Arun Maitegi Sangaida Mio Yankai Humdoi Mukna Maitei Ekoigi Lining da Amuk Hanjilakpagi Wasak Parai Hanbagi Thorom Ama Pangthokre Nauna Maitei Lining da Hanjilakrabasing da Maitei Ekoigi Machu Teretki Lengyal Kudol Tamduna Harau Tayamna okay Thoramasida Masalo Ishangi Advisor Kumbong Mayum Lal Babu President Moirang Them Dharma Maitei Amadi Amai Pibareng Moirang Mayum Sanachau Sarugyaki. Manipur University ki Makhada Laiba College Singi admission process Kudaktagi Tingjilagani Haina College Students Union Tarani Thoigi Forum na Khangalakli. COVID pandemic na wa bachai thengkya piringai maragasida Mahairoi Singdagi E Chuppagi Moongda admission fee hengalakpa se Mahairoi Khunaibu Thoidabani. Atai University Singdana admission Hanthanaraga Manipur University ki Makhada Laiba College Singna Hanthabagi Mahutta hengalakpa haibasi Yamnamak Laibak Thibani Hairakli. Athuba matamda Mahairoi Singda chamamnariba free structure asisu semdokadabani natrabadi madudagi thorakpa yaba khudong thibasing lengakna mayuknagadabani hairakli. Lamdamasigi saknareba aiba mitei puyagi wari liba chanalu khoi hairagana hena khangnaba oinam tunalgi punsi amasung thabakta yumpham oiraga documentary film ngasi Manipur Press Club ta release tawkre. Saknarabi filmmaker A.K. Gyaneswari na producer amadi director oiraga film asigi story concept Rakesh Naurimni aduga narrator na B. Rosina oiki. Narendra Modi lengak na Brahmaputra Turel gi Makhada kilometer 15.5 sangba twin tunnel ama sabagi wafam hokdokre. Hariba tunnel asina Kaziranga National Park po bypass tawduna park asibu ngak senbada mateng pangbata natana Assam amasung Arunachal gi marakta chathok chasin tawbagi matam su kakthahanbaga loinana India gi oina strategically kanaba piragani hairi. Project asi military organization singi directorate na endorse tawgani amasung project asi saba hogalapagi chahi anigi manungda loishingani so haire.
गुजरात की बड़ोदरा सार साबाजीराव जनरल हॉस्पिटल नर्स थबक तौरीबी भानुमती गिवाला इकाई खुमननिंगाई ओइरबा फ्लोरेंस नाइटिंगल अवार्ड की खलख्रे की नर्स की सिंफम यामनमक पामजबा कैजुअल लीव फाउब लौनिंगदबी नर्स असी कोविड पॉजिटिव ओइरबी मिरोनबी नुपीसिंगी डिलीवरी लोइनना पोकपुत ngairiba angangsing adubusu yengchinbagi thabak tawduna lakli इंग्लिश ngani तरा मापन इचाउ इसिंग इचाउ थोलक्तुना हॉस्पिटल की वार्डसिंग इसिंग थुमजिलकपदा गिवालीना अहिंग नुंगथिल खांगदना गाइनोकोलॉजी डिपार्टमेंट अमसुंग पेडियाट्रिक वार्ड ड्यूटी तौदुना लैखि पनबयाई फ्लोरेंस नाइटिंगल अवार्ड से मिनिस्ट्री ऑफ हेल्थ एंड फैमिली वेलफेयर की मखाद लैबा इंडियन नर्सिंग काउंसिल कौबा स्टैट्यूटरी बॉडी अमना अयाबा पीरगा पीबा अवार्ड ने भूपेंद्र पटेल चाही यांखै मापन्ना गुजरात की सीएम ओइना हयेंग वासक लौरबा यारी ngasi rajbhavan da chatuna lengak semnanabagi claim tawkhre covid lanthengnaबदा मपुंग फाना माई पाखिदबा लोइनना पार्टीदार कम्युनिटी की माइकैदगी पेंदबगी वकत क्या लाकपदगी ngarang विजय रूपानी गुजरात की सीएम की फम थादोकपद ताखी हार्दिक पटेल ना बीजेपी की थोंग असि कास्ट इक्वेशन की थोंगनी हाइरखले तसेंगनसु पार्टीदार कम्युनिटी की लुचिंगबा अमबो बीजेपी ना सीएम ओइना पुखलकपसे पार्टीदार कम्युनिटी असिबो पेलहन्नबगी थोंगनी हाइनरी हंदकी गुजरात मिनिस्ट्री असिदा डिप्यूटी सीएम अनि लेरबसु यारी यूएस ओपन टेनिस के फाइनल दा इमा रादुकानुना लेला फर्नांडेस पु तरुक मरी तरुक अहुम दा माइथिबा पीदुना सांगलबा चही निफु मरी की मतुंगदा ग्रैंड स्लैम टाइटल लौबा ngамबी अहानबा ब्रिटिश नुपी इमाना ओइख्रे इमा मसागी चही 19 खक्तमक सूरी ग्रैंड स्लैम अमदा क्वालिफाइंग राउंड की खुथांग दा चंगलगा सेट अमा फाउबा ड्रॉप तौदना टाइटल असि लौबा ngamba अनोबा जुग असिगी अहानबा सानरोइसु इमाना ओइरी अरोइबदा ngasi तेंतकपा मरोइबा पाउ खरा कोविड केस अमुक हेंगलकपदगी सिक्किम लेंगाकना स्टेट असिदा लरिबा एजुकेशनल इंस्टीट्यूट नमक लाक्लिबा अक्टोबर 18 फाउबा थिंगलगनी ngasi लाउथोख्रे मिनिस्टर पीयूष हजारिकाना असम टेबल टेनिस एसोसिएशन की प्रेसिडेंट ओइना थौ पुरगनी बराक तंपाकी करीमगंज चही कयामरुमदगी अयुक नुंगथिल नाइदना मुटप लेतना नुंग मई चाकपगी अंगकप थोंग अमगी पाउ लाक्ली यामनमक चेक्सिनिंगाई अमा ओइना बराक तंपाकी सिलचरद लैबा अमतंगारबा एसमिस मीडियम स्कूल बेंगोली मीडियम दा ओंथोखिबा याबगी चिंगनबा लेरखली असम लेंगाकना आपस्पा था तरुक अमगा सांगदोख्रे ईस्ट खासी हिल्स ता अनोब कोविड केस फंगबगी मसिंग हंथरकपदगी अथिंग कया कोमथोखिबगा लोइनना डिस्ट्रिक्ट असिदा इसेंशियल अमदी नन इसेंशियल दुकान सिंग चयोल अमदा नुमित तरुकनी नुमिदांग पुंग 9 फाउबा हांगबा यारगनी हाइख्रे केंद्र लेंगाकना डिस्ट्रिक्ट मिनरल फाउंडेशन ट्रस्ट चामग हुमफुमंगा इनकम टैक्स तगी कोकपीख्रे नीट यूजी इंग्लिशिंग कुनमाथो एग्जामिनेशन ngasi लेबाक सिनबा थुंगना पांगथोख्रे नेशनल टेस्टिंग एजेंसी ना लेबाक असिगी अमसोंग मपानगी शहर चनी सुपना अनीदा कोविड की प्रोटोकॉल सिंगाकना एग्जामिनेशन असी पांगथोखी हिंदुत्व आइकॉन की मतंगदा स्टडी तौबगीदमक केरला की कन्नूर यूनिवर्सिटी की मथक्ता पेंदबगी वाथोकया लाख्रे इंडिया दा आयुष कॉलेज हांगदोकनबगीदमक लुपा करोड़ 9 लुपा करोड़ 50 सेल की मतंग हेंगत हनबा सेंटर ना लाउथोख्रे जम्मू कश्मीर दा इमरजेंसी लैंडिंग स्ट्रिप मंगा सारगने पाकिस्तान इंटरनेशनल एयरलाइंस ना मथंग चयोलदगी इस्लामाबाद काबुल फ्लाइट पाइबा हौरगने तालिबान ना अफगानिस्तान पाइशनख्रबगी मतुंग मसिना अहानबा फॉरेन कमर्शियल सर्विस ओइगदौरी अमदी हौखिबा पुंग 14 इंडिया दा कोविड की अनोबा पॉजिटिव केस लिसिंग 19,438 फंखी 439 ना कोविड नंबर मोइदुना लेखिदे लिसिंग 19,438 असिगी मनुंगदा केरला दा ख्वाइदिगी यामना हाबदे लिसिंग 10,138 याउरी चामगा मरफुमाथोइना कोविड नंबर मोइदुना केरला दा लेखिदे अमदी अवांग नोंपुगे स्टेट सिंगी मनुंगदा असम दा चनीगा यांखै मापन मणिपुरना चामगा 35 कोविड की अनोबा पॉजिटिव केसिंग फंखी असम दा मियोई 13 अमदी मणिपुरदा अनि लेखिदबगी रिपोर्ट सु लाखली ngasi ge na di Arambai news Guwahati da mai chelon gi pau sandok chaba matang esti loisin jabaga loinana tabiri basing bo amka su hanna khurum jari